ꯂꯝꯗꯝ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯈꯨꯅꯨꯡ ꯏꯁꯩ ꯑꯃꯗꯤ ꯈꯨꯂꯪ ꯏꯁꯩꯅꯆꯤꯡꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ JK Arts and Craft Music Centerꯅ ꯁꯤꯟꯗꯨꯅ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗ ꯂꯩꯕ ꯁꯪꯒꯤꯠ ꯀꯂꯥ ꯁꯪꯒꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯄꯟ ꯈꯨꯅꯨꯡ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯃꯣꯏꯔꯥꯡ ꯁꯥꯏ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩꯅꯆꯤꯡꯕ ꯁꯩꯁꯛꯁꯤꯡ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ꯫ ꯅꯥꯠ ꯁꯪꯀ꯭ꯔꯤꯇꯟꯗ ꯁꯛꯂꯤꯕ ꯁꯩꯁꯛ ꯑꯁꯤ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯅꯆꯤꯡꯕ ꯏꯁꯩꯒꯤ ꯁꯩꯁꯛꯁꯤꯡꯗꯒꯤ ꯂꯧꯔꯒ ꯁꯦꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯩꯁꯛꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯩꯅ ꯂꯧꯊꯣꯛꯂꯒ ꯅꯧꯅ ꯁꯦꯝꯈꯤꯕ ꯁꯩꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯝꯕ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩꯅꯆꯤꯡꯕ ꯁꯩꯁꯛꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯌꯣꯛꯈꯠꯄ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯂꯕ ꯐꯣꯛ ꯁꯣꯡꯅꯆꯤꯡꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤ ꯃꯤꯇꯣꯞ ꯑꯃꯅ ꯍꯦꯛꯇ ꯃꯇꯧ ꯇꯝꯕꯗ ꯋꯥꯕ ꯌꯥꯝꯅ ꯂꯨꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯝꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯐꯣꯛ ꯁꯣꯡꯅꯆꯤꯡꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯁꯩꯁꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯈꯖꯤꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯄ ꯆꯪꯏ꯫ ꯃꯗꯨꯅ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯀꯔꯤ ꯊꯤꯝꯗ ꯁꯦ ꯂꯩꯕꯥꯛꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯒꯤ ꯍꯣꯛ ꯁꯥꯒꯠꯄ ꯆꯪꯏ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯈꯨꯅꯨꯡ ꯏꯁꯩꯗ ꯂꯩꯕꯥꯛꯒꯤ ꯄꯣꯠꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯏ? ꯑꯩꯁꯦ ꯁꯖꯦꯁꯟꯅꯤꯀꯣ ꯇꯧꯁꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯩꯅꯣ ꯇꯧꯕꯗꯅ ꯀꯔꯝꯍꯥꯏꯅ ꯁꯛꯄ ꯌꯥꯏ? ꯑꯗ ꯍꯥꯟꯅꯒꯤ ꯃꯆꯠꯇꯨꯁꯨ ꯀꯥꯏꯍꯟꯗꯕ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯐꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯐꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯁꯨ ꯑꯣꯏꯁꯅꯨ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯗꯨꯒꯤ ꯁꯤꯠꯂꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯨꯒ ꯁꯨꯝ ꯆꯥꯟꯅꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯈꯨꯟꯅꯥꯏꯅ ꯁꯨꯝ ꯏꯟꯊꯣꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯁꯔꯚꯥꯏꯚꯦꯜꯁꯦ ꯁꯨꯝ ꯋꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩ ꯍꯤꯡꯍꯟꯁꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯃ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏ꯫ ꯆꯨꯝꯅ ꯈꯛꯀꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯁꯤꯅꯦ ꯑꯩꯈꯣꯏ ꯈꯨꯅꯨꯡ ꯏꯁꯩ ꯌꯣꯛꯈꯠꯁꯤꯅꯦ ꯈꯨꯅꯨꯡ ꯏꯁꯩꯁꯦ ꯁꯤꯒꯗꯧꯔꯦꯅ ꯍꯥꯏꯔꯒ ꯑꯗꯨ ꯈꯛꯇꯅ ꯌꯥꯕ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ LJ Anandana ꯍꯥꯏ JK Arts and Craft Music Centerꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯈꯨꯅꯨꯡ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯈꯨꯅꯨꯡ ꯏꯁꯩ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯄꯨꯟꯅ ꯌꯣꯛꯈꯠꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯗꯨꯗ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯒꯗꯕꯗꯒꯤ ꯀꯜꯍꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯑꯅꯤꯒꯤ ꯃꯊꯛꯀꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯇꯤꯇꯨꯒꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝ ꯁꯅꯥꯖꯥꯎꯕ ꯂꯩꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯃꯥꯡꯗꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯃꯒꯥ ꯁ꯭ꯇꯦꯖ ꯉꯁꯤ ꯁꯤꯌꯔ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄ ꯂꯝꯗꯝ ꯑꯩꯒꯤ ꯈꯨꯔꯥꯏꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯕ ꯐꯪꯖꯕ ꯅꯤꯡꯊꯧ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ JK Arts and Craft Music Centerꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯔꯦꯄꯝ ꯅꯕꯆꯟꯗ꯭ꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ LJ Ananda ꯈꯨꯔꯥꯏ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯅꯥꯉꯣꯝ ꯖꯣꯟ AIR ꯏꯝꯐꯥꯜꯒꯤ ꯄ꯭रोग्꯭राꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯔ M ꯏꯁꯥꯀꯥꯟꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯔꯦꯜꯋꯦ ꯃꯣꯟ ꯒꯣꯗꯥꯎꯟ ꯃꯖꯗꯨꯔ ꯁꯪघꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ KH ꯂꯣꯀꯦꯟꯗ꯭ꯔꯖꯤꯠꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫